Ichanupi Thoinugi Luhongba gi Mamang Numit hoi nini mamangda akoge haijing pot tawre haijing pot sega akoge hujegi Bangladesh chatnari che hanadi luhongba loraga luhongbagi koiba khotpa loraga imung changraga borga dai kainaga piba amasung ningolna imung changra kanda awun pose dugata gari da thanga kokana hona punarami adubo matamgi hongkoi matungina akogi haijing pot numita pinarekpa haurakre kuire sei khara jame ada akoi haijing pot numita pi targadi hoi nongmangda pi hau targadi asala setting tawba kare kaida kama thamma mong taba ada jamai memna sum tawjahrane ba adu ngasi thoinugi kanoda piriba si dining set sem leire hoi chair taruk tawraga asina box palong haitare phamung phamung box palong adai machinery da asige fridge am lere washing machine am lere asina dressing table asina sofa asina wardrobe haidana adai asina showcase to park asi pire adai sofa sisu three part ni orise double ani adai single ama adai okogi rajai adai mongpak siloina pire ko khom ni masi purani asina alnani pian ko gaiduni ne khoi miteron na si isan pida tamba khara de tani hoi ngam jaba khara nadi te potuna hayeng khoi gi phiron gumba ate macha masu kolik ado gi de khoi sanali kon du de hayeng masa kon ra chakani ngam jaba khara pibedo uwa sidiam kong ngasi pi nongomang da pire ko Ichanupi tamakta mayamda ina yai pathajal nijari isam unasu kanoda Ichanupi da yai pathajal pijari akogi boro ri che iya oidori che iya dogi masi hangi jamai ni sina dipon koi now ada sina sonjoy man lawi sina omita man lawi sina aruna sina jum thangna ba akogi soilen ini mamo inegi macha mapa pokina mane macha oi jamai ori omiti lo em ko mo igi dilo nungsi re ina ong teni ui na tinera ba jina ong teni ko mayamna hari bangang ani sega khoina yai pathawjal pijeri moyani gi punchi su nungai yai phaba adoi mithoi mihen ba suron tholakpa asina ai naw sarat oi thoinugi kaka aisu kaka ni thoinugi Loisanjarage mayam